Lok Sabha Mifamgi 0 hour session Satharingai Manungda Myoy Anina Hangamapal Machugi smoke canister Sizinaduna Lok Sabha chamber tamna Chancellorpadagi Chorang Batok Lure House Asigi CCTV camera footage ki Matungina Higok Machugi Purit Litba Myoy Ama House Manungi Dex Marakta Pauduna Chancellor Ki Aduga Myoy Amana visitor gallery dagi smoke canister Sizinaduna Hangamapal Machugi Maiku Ado Saitora Kibane Myoy Animal Parliament ki members sing amasung security staff sing na overpower Tauduna Pabangam Hore Bakoi Ani Adugi mamingna Sagar Sharma amadi Manoranjan D kawi hairi thogdok adu thoklaba matung Lok Sabha gi mifam adu numit yungba matung pung ani dagi amok makha chathaba hauki hiramasi gi matang da speaker Om Birla na hai ngasi thokliba thogdok asigi matang da thizin humjin bagi thabak chathari Delhi police ta su inquiry chathanaba khangan kre haina phongdoki thogdok asi thokpa matam da Congress ki MP Rahul Gandhi Union Minister Hardip Singh Puri amadi Anupriya Patel su mafam adu da laiki hairi hiramasi gi matang da Trinamool Congress ki MP Sudif Bando Padaina Hai Thodok asi yamna laibak thibane thawong asi Canada karigi target tawribano haibadudi hauzik fawbagi oina khangba ngamdri adubo security ki asoiba laibadagi thodok asi thokibane haibasidi mayek sengle haina phongdoki thodok asi thokraba matung Parliament House mapandagi nupa amaga nupi amaga su smoke canister pokai hanbagi maralda police na fare hairi faraba myoi ani aduna Amil Sinde chahi kunmanga amasung Nilam chahi nifuni thoini haina su pasina makatari